Taranopcheri Makadaba Pau Pizare. Bangalore dagi tholakpani haiba uripok mayai lekai dagi Vivek Khurai jamasi quarantine tawdana yumda tholaktuna leiramle haibagi wahauda ngasi lekai asigi miyamna mipaiba poknare Vivek ngasi yupung tara aduaida thungladuna mayumda leirambani haire masigi matangda lekai gi maira paibi amadi miyam horaktuna hangnabada imung manunggi miyoisingna jirida quarantine tawba loire haiba wafam phongdorakpa amadi Mayum tamna laklibasi Home Department gi ayaba yauraba matungda lakpani haiba wafamsing thamlakki haina apunba yaifa thaurang nupi lupki president RK Sanahanbina phongdorakhi mahangna makha taraduna Vivek na mayum tamna laktuna leiramlibasigi desar certificate ki hard copy paide soft copy da pirakliba certificate asida mahaki quarantine matamasi tha asigi kunmari da sugadabani haiki Masih sampai hari, na pira iba saya karamba, dokter na pira ibano, kamai tu ino kari ground pira ibano, ada gimana private ina thoglai saya, karena na pas pira ke thoglai ino, gua mengyu ina di tingre, hujib ku di ma budi pugre, adu mana mix tau raga lera mi, imung saya ngasai ukta gino hujib nung din pung, mari bau di lera, ada si imung sida kari thorang lokat pido ino gua mena, si matang dia, kau ina si gua mena kai togi ke dabano hai betul gua mena yang biraga untuk aikat pina gua kau, kan itu TV kan nama ida kai haijan.